people sing marakta indigenous gi marakta nataba laibiriba hana ngasi observer ona laibiriba mayam sum thokbiraktuna hayeng ne punna support to minaraga general strike asa mapung view wadna JFD gi makai degi amadi chatminani bai khoi gi makai degi pumna mangna manipur gi miyam da mapung phan si haibasi appeal tawjari nong chubagi marak duda khangogdana akhoi gi agitator sing duda khoi mokbom अखोई लंगसल पाइदारे मधुना मरम ओदना अखोई मी मरी सिंग सी जन हॉस्पिटल दा कोई जनिम सब कोई पुगत की ngasi से अगस्त की तांग 19 नुमितनी अदुगा ngarangna अगस्त की तांग 13 नुमितनी गवर्नमेंट ऑफ इंडिया की पिरकपा इंस्ट्रक्शन की मतुंग इना कोई की डिपार्टमेंट ने कोई सेंसस की डिपार्टमेंट की माइकई देगी कोई ngarang सी तांग 13 के होना लागिबा 2020 का 627 की मिकोक थीबसी ngarang digi hokre ngarang digi hokibasi self enumeration haidana mikok thibo matamda masana masabu identify tokjaraga khoigi mobile gi app ki khutang da tawbudo ngarang digi hokre masimak yamna laibuk thibo pot amani haukiba matam kaya gi mamang digi campaign for just and fair delimitation na Manipur da census tawbi yaroi hana haije kibani census tawdringe gi mamang da national register of citizen haibase update tawbiu haiduna maduda mari lenerakadaba akhoi gi procedure myam amugi matang da leiriba lenga ki tongan ba akhoi gi mihut singda akhoi unaduna lakibani adu leiriba lenga sida leiriba mihut haibadi अखोई ऑपोजिशन अमदी रूलिंग की कांगू सिंग दा अममम द ओइना तानादना पुलम न अमुक तानादना तोंगान ब कन्वेंशन मयाम पांगथोकना मथंग मथंग लाखिबनी अदुना हौकिबा अखोई मे गी तांग कुन ग तरुकता अखोई गी मणिपुर यूनिवर्सिटी दा यामना चाउब कन्वेंशन मा अखोई गी पीपल कन्वेंशन ऑन एनआरसी अपडेशन इन मणिपुर हना अदुमा तोरगा अखोई तौजखिबनी हाइरिबो नुमिदुदा अखोई वारेप अखोई मरी लौखिबनी लौरिबो वारेप सिंग मनुंगदा अखोई एनआरसी से अपडेट तौगदबनी हाइबसिना हानबे एम्फेसिस पिरगा करिगुंबा एनआरसी अपडेट तौगदब तारगदी अखोई सेंसस तौबे यारोय हाइदना वारेप सिलोगजकी अदुगा करिगुंबा लेरिबा पिबुम सिदा अखोई एनआरसी अपडेट तौननबगी मतंगदा संगसिलकबो खोंजंग सिंगदा लेबिरिबो मणिपुर के तोंगान बा माइके की लेबिरिबो मैम सिंसे पुन संगसिन मिनबा हाइबसिना अरुइबो वारेप ओखिबनी सुमाइना मतम थादुना मणिपुर के लेंगाक्ता हंजन हाइजरबो मतुंगदा अरुइबगी जुलाई की तांग 23 मणिपुर गवर्नमेंट दा अल्टीमेटम अमखक पीकी मदुगी अल्टीमेटम दुदी लागलिबा अगस्त की तांग 3 फावगे मनुंगदा मणिपुर के लेंगांगना एनआरसी अपडेट तौननबा अमसुंग सेंसस तौदननबगी ओइबो वाफम से मणिपुर मियाम दा लौथोकदबनी हाइदना खोई मतम खरे पीजकीबनी अदुबो मदु फावबदा मणिपुर के लेंगांगना अखोइन होनजरिबसे करीमद खंगदबा करीमद तासिनदबा करीमद उसिनदबा ओइना लेखी अदुबु अखोइन नुमितुदा लेरिबा कैंपेन फॉर जस्ट एंड फेयर डिलिमिटेशन का समिनदुना लेरिबा तोंगान बा कम्युनिटी सिंग नागा की कम्युनिटी सिंग मैतै पांगल की कम्युनिटी सिंग अमदी कैंपेन फॉर जस्ट एंड फेयर डिलिमिटेशन की टास्क फोर्स हाइदना माइकै की अखोई की लमसांग माइकै की उरिपोंग माइकै की अदुगे सिगी इंफाल टू ब्रह्मा इंफाल टू इंदु ब्रह्मा रोड के संगाईपुर कनो योंगना पलेल योंगना अदुगा सिदा तिदिम लाइन लेरिबा माइकै की उखुल लाइन की अदुगा सिगी इंफाल यारिपुग लाइन की मस्ते लेरिबा लीडर मयाम सिंगा पुन्ना अखोई तानजरबो मतुंगा पेंदबदिगी वारुबदिगी मणिपुर लेंगाक्ता लेरिबा तांग 13 की हौगदुरिबा अखोई सेल्फ एनुमरेशन अखोई अहानबा फेस होइना से हाउ कनो से मसी अखोइना बॉयको तौरे हैना लौथोकसेगिबिन अदुबु हाइरिबा नुमिदुदिगी हेक खंगनबु नुमिता तांग 13 का तांग 9 गदा अखोई सेमिनार ऑन डेमोग्राफिक प्रोफाइल ऑफ मणिपुर हाइदना मखोइने नुमिनिनी क्लासिक ग्रांडेदा अखोई मोइने सिले हाइरिबु नुमिनिनी अदुदा सेशन मरी थोंगना पांथोकी हाइरिबु सेशन मरी अदुदा मणिपुर के तोंगान बा सीगे बनमदा थिजिलिबा डेमोग्राफर सिंग इंटेलेक्चुअल सिंग हिस्टोरियन सिंग आर्कियोलॉजी के मरी लेनबा जियोग्राफी के मरी लेनबा लैंड एंड मेन
ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯗꯤꯖꯤꯅꯁꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥ ꯃꯌꯥꯝ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯂꯧꯈꯠꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯗꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯈꯤꯕ ꯋꯥꯔꯦꯞꯇꯣ ꯃꯗꯨꯃꯛ ꯃꯈꯣꯏꯅ ꯃꯗꯨ ꯀꯩꯅꯣ ꯇꯧꯖꯈꯤꯕꯅꯤ ꯃꯗꯨ ꯌꯥꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯔꯤꯐꯔꯦꯟꯁ ꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯃꯈꯣꯏ ꯌꯥꯖꯔꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯉꯥꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯉꯥꯛꯇ ꯄꯤꯈꯠꯀꯅꯤ ꯍꯥꯏꯗꯅ ꯄꯤꯈꯠꯈꯤꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯝꯖꯤꯟꯖꯒꯦ ꯁꯨꯃꯥꯏꯅ ꯃꯊꯪ ꯇꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 10 ꯉꯔꯥꯡꯒꯤ ꯇꯥꯡ 10 ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯀꯔꯤꯝꯇ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯤ ꯆꯪꯁꯤꯟꯖꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯒꯤ ꯃꯅꯨꯡꯅꯤ ꯃꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯍꯧꯔꯛꯄꯒꯤ ꯃꯤꯗꯅꯥꯏꯠꯇꯒꯤꯅ ꯍꯌꯦꯡꯒꯤ ꯇꯥꯡ 19ꯒꯤ ꯃꯤꯗꯅꯥꯏꯠ ꯐꯥꯎꯕꯗ ꯂꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯖꯔꯤꯕ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯒꯤ ꯋꯥꯜ ꯀ꯭ꯂꯕ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯍꯧꯈꯤꯕ ꯇꯥꯡ 10ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯩꯈꯣꯏ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯍꯥꯟꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯇ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯨꯄꯔꯚꯥꯏꯖꯔꯁꯤꯡ ꯑꯗꯨꯒ ꯏꯅꯣꯃꯦꯇꯔꯁꯤꯡ ꯃꯌꯥꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯄꯣꯠꯇ ꯆꯪꯁꯤꯟꯕꯗ ꯈꯣꯡꯖꯪꯗ ꯃꯤꯑꯣꯏ 3 ꯈꯛ ꯑꯁꯣꯛꯄ ꯅꯪꯈꯤ ꯑꯗꯨꯒ ꯇꯥꯡ 18 ꯆꯤ ꯉꯔꯥꯡꯁꯤ ꯃꯤ 2 ꯑꯃ ꯑꯁꯣꯛꯄ ꯅꯪꯈꯤ ꯉꯁꯤ ꯇꯥꯡ 13 ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯡꯄꯥꯜꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯀꯣꯝꯄꯣꯅꯦꯟ ꯕꯣꯗꯤꯒꯤ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯇꯧꯗꯅꯅꯕ ꯍꯥꯏꯖꯔꯨꯕꯅꯤ ꯃꯔꯛ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯆꯨꯈꯤ ꯅꯣꯡ ꯆꯨꯕꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯇꯔꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯛꯍꯨꯝ ꯑꯩꯈꯣꯏ ꯂꯪꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤ 4ꯁꯤ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯇ ꯑꯩꯈꯣꯏ ꯄꯨꯈꯠꯈꯤ ꯍꯥꯏꯔꯤꯕ ꯄꯨꯈꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯦꯖꯨꯑꯦꯜ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯁꯇ꯭ꯔꯦꯁ KS ꯄ꯭ꯔꯃꯣ ꯗꯦꯕꯤ ꯃꯥꯁꯤ ꯀꯣꯡꯄꯥꯜ ꯅꯥꯎꯔꯨꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯪꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯌꯦꯡꯈꯜꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯥ ꯂꯩꯈꯠꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯃꯥ ꯑꯞꯗꯦꯠ ꯑꯩ ꯄꯤꯖꯔꯤ ꯂꯣꯏꯅꯅꯉꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯃꯛꯇ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯏꯟꯗꯤꯖꯤꯅꯁ ꯀꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯄ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯃꯥꯏ ꯄꯥꯛꯍꯟꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯛꯅꯧꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯁꯦꯟꯁꯁꯁꯦ ꯇꯧꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁꯁꯦ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯈ꯭ꯔꯅꯤ ꯀꯔꯤꯒꯨꯝꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤक ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯑꯗꯨꯒꯤ ꯏꯀꯣꯅꯣꯃꯤक ꯑꯣꯏꯕ ꯄꯨꯝꯅꯃꯛꯇ ꯑꯍꯣꯡꯕ ꯌꯥꯝ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯦꯟꯁꯁꯁꯤ ꯊꯤꯕ ꯌꯥꯔꯣꯏꯅ ꯂꯥꯎꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯦꯟꯁꯁ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯤꯕ ꯌꯥꯎꯒꯗꯕ ꯑꯦꯅꯣꯃꯦꯇꯔ ꯑꯃꯗꯤ ꯁꯨꯄꯔꯚꯥꯏꯖꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯇꯦꯛꯇꯤꯛꯁ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯤꯌꯥꯝ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯗꯨꯒ ꯙꯔꯃ ꯀꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇꯗꯤ ꯊꯤꯡꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯈꯣꯏꯅ ꯂꯧꯔꯀꯥꯟꯗ ꯄꯨꯡꯑꯣꯛ ꯐꯅꯦꯛ ꯁꯦꯠꯆꯜꯂꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯕ ꯉꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯪꯂꯤꯕ ꯈꯣꯡꯖꯪ ꯑꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯥꯒꯥ ꯇꯥꯕ ꯖꯒꯥꯁꯤꯗ ꯑꯣꯜꯃꯣꯁ ꯑꯦꯟꯇꯥꯌꯔ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯆꯛꯄꯤ ꯀꯥꯔꯣꯡꯒꯤ ꯖꯒꯥꯗ ꯑꯅꯥꯜꯒꯤ ꯂꯩꯕ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯜꯂꯀꯥꯟꯗ ꯌꯥꯝ ꯆꯥꯎꯕ ꯃꯤꯐꯝ ꯑꯃ ꯐꯝꯃꯀꯥꯟꯗ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ
Naga Humanitarian Aids Committee Manipur Koba Amagi Kogi Sinino volunteers Mayanasu Tampak to Kumtari Hariga Tampaki Ekogi Naga Singataba Kundaba Mopum Singa Sala Salagamasi support of the Haina Koi Lakiba Adu Hondiba volunteers Mayam Busu campaign forces in the fair delimitation Makegi Koi Kai Kunaba Akoi Koi Pongdok Sari Aduna Ngasi Hanba Numisita Akogi Moru in Akogi Laminariba indigenous people yellow me Aduga Manipur Singamarta strike Sinamaram Duna Amaram Uduna Yam Nehena Kana Nang Sangaba Akana Sinaba Poche Akoi Yam Kana Tingade Masimak Akoi general strike Yamna Mapung Pabani Haina Koi Logze Adubu general strike Namada Akoi Sadminariba indigenous Masel Akogi Marakta Akogi Mutana Naba Amagama Kanaba Wakal Tanadaba misunderstanding Labado Yargadi Tobidana Haidanasu Akogi campaign for just in the fair Gimakedi striker Singa Nalum and Singeri Aduga Hayengsi Ani Sumunumini Hayeng Ani Sumunumishida Karage Hena Akanba Khongjang Ekoi Masel Martin Nataba Karage Hena Akanba Khongjang Changsinbiyu Hairaga Mana Tadraba Unu Udraba Kangna Kangindraba last hour the Toxinaba Habidareko Moi Jingida Piba Yaba morally Aduga Kanoni Piba Yaba which I think the people talk Haina Kanjay Maramudana Hayengsi Ekoi Masel Gimarta Kanama China Nataba Fugi people sing Marakta indigenous Gigi Marakta Nataba Liberiba Hana Ngasi observer on the Liberiba Mayamsu Tokbiratuna Hayeng the Purna support of Mineraga General Strike Asa Mapung View Wadana JFD Makedi Every Chatmin by Kogi Makedi Pumna Mangna Manipuri Miyamda my Mapung Pan Si Habasi Apil Tozeri. Adu Toiba Tanzasi, Hanam among the Tovidimagadi, Makoina appeal to Riva, General Strike to Biganu, when the Virgo Madunimian, the Wahale have a photo, or the Hiramo Devone. Makoina, Kansina Dabadigi, Makoina Usina Dabadigi, Loro Priamni. Masi Lori but Toriba, strike to the Yawiba Mayam Sings here, in our Kumam Amadanate, Aigumba, Laybox would Nushijaba, Miyam Makani. Aduna Miyam Nuxi was Haraga, and Manatar part to the Tovirikono, and Kumjage. Aduga Huzik Mogina Chatbiri Bido, Akoi Haying Chatkani have the Chapiu, Afaba Taboni, Akoi Maduda come and Pijero, but the Wudu Uwada, Akoin Ujabada, Hanagi Mamangi. Honorable Hanagi or Mamangi or Vidim Chief Minister Narang Sadly Haraga, Amisa Une Haina, Ekoi Man Tadurpa, Seluda Asai, Narang Ayuki Kange, Nasi Euki press media, Koi social media, Tingarapumatamda, Hiraku Fundu, Urapumatam, Koi Masil Gamaka, Samuna, Togre, the Yadegaina, Torokui Portman, but Port Amaway, Bondumsu healthy competition and Logege.